ngasi gi hoju phawgi maru oiba pausing lenga nga zakut thorangi thabak kaya paithaliba si wan hingliba mi kaya dasu phangan biba pamle amadi democracy ki laisang ni haina riba assembly da bom lang sinduna attack chathaba haibasi terrorist ki thong ni haina speaker y kem san hai threat kurumjari ISTV pawmieng tabiriba samutaram nokjari hauji mapung iba paw sekmai kendra gi manung chanba awang sekmai lekai da leibi moirang them bembem kobi mapur oiba leitrabi nupi ama mari leinaba singna lairaba singi damakta piba ration card housing loan state amadi central gi hakshel gi card na chingba amata phangre doctor na jaundice nare haina jenims ki ICU da ahing ama leiduna layeng luraba matungda upai leitabadagi siba ngaiduna wana saba pakhal gi yum amagi makhada sei 18 da ngairibi masanupi ga hingle hiramsta report ama ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯕꯦꯝꯕꯦꯝꯒꯤ ꯌꯨꯝꯗꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯕꯦꯝꯕꯦꯝ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 39 ꯈꯛꯇꯪ ꯉꯥꯏꯔꯤ ꯖꯣꯟꯇꯤꯁꯅ ꯅꯥꯏ ꯍꯥꯏꯕꯗꯒꯤ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯂꯨꯔꯕ ꯃꯇꯨꯡꯗ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯄꯨꯊꯔꯛꯂꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯑꯦꯂꯥꯡꯕꯝ ꯀꯩꯅꯥꯍꯟꯕꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯈꯤ ꯑꯃꯩ ꯍꯣꯇꯦꯜ ꯈꯔ ꯌꯥꯎ ꯃꯥꯅ ꯈꯔ ꯇꯧ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯇꯧꯅ ꯌꯣꯛꯆꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯡ ꯁꯦꯔꯝꯅ ꯒꯣꯔꯃꯦꯟꯒꯤ ꯏꯆꯥꯅ ꯐꯪꯗꯦ ꯍꯌꯦꯡ ꯚꯣꯠ ꯃꯇꯝꯗꯗꯤ ꯀꯩꯒꯨꯝꯕ ꯋꯥꯠꯄꯗꯣ ꯈꯣꯝ ꯂꯥꯛꯀꯅꯦꯕ ꯃꯣꯏ ꯁꯤꯒꯨꯝꯕ ꯇꯣꯟ ꯇꯥꯔꯕ ꯇꯥꯇꯣꯔꯕꯁꯤꯗꯤ ꯃꯣꯏ ꯂꯧꯈꯠꯄꯤꯗꯦ ꯌꯦꯡꯕꯤꯗꯦꯕ Cici hoi ibung sing hoina cici hoi ki friend sing na paisa khaigat piraga jenims ta pukhatle ahing amadi le e do paisa ji yam da kar ora pani yam chang doi bunna yum da puthar e lai bai ching je amta phangde akhoina ka si sembi na ba da hai da hai bani ado hosi paul di kem da phangde sembi rakte khoi ma ji phabadi yam pha ninge adu bu upai leitre kanam ta ki mateng su phangde ai maru ma phang sing na na biram jadi akoi mana ngasi lirisi tu laramoy ai gidi mama kata ngare mama sini leitraganda ai na kana le hawni kana na yung sinbini ai nakan lagi dia koi maje lain ganya tha satre mayam gi mating lautrati ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯨꯠ ꯊꯦꯛꯄꯗ ꯋꯥꯒꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯒ ꯍꯤꯡꯖꯔꯝꯕ ꯕꯦꯝꯕꯦꯝꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯤ ꯇꯝꯗꯅ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯕꯦꯝꯕꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯇꯣꯞꯄꯗꯁꯨ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ISTVꯅ ꯌꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤ ꯇꯧꯕꯤꯒꯗꯧꯔꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯗꯥꯛꯇꯔꯁꯤꯡ ꯑꯁꯤꯅ ꯂꯅꯥꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯃꯜ ꯍꯣꯡꯕ ꯂꯥꯌꯦꯡꯁꯪꯁꯤꯡ ꯑꯁꯤꯗꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯕ ꯃꯌꯥꯝ ꯑꯁꯤꯅ ꯆꯠꯂꯨꯔꯒ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕ ꯉꯥꯏꯅ ꯌꯨꯝꯗ ꯄꯨꯊꯔꯛꯂꯒ ꯂꯩꯕ ꯑꯅꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯖꯤꯕꯟ ꯀꯣꯟꯁꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯤꯡꯊꯧꯕꯝ ꯁꯅꯥꯖꯥꯎ ꯃꯤꯇꯩ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ISTV ꯅ꯭ꯌꯨꯁ Democracy ki laisangi haina riba assembly da ngarang bom lang sinduna attack chathaba haibasi terrorist ki thawongni haina speaker YKM sana ngasi assembly complex mamang da wakanifam chathaba da phongdukre
Assembly के staff single लोइना चटकिबा वाकत मिफम अदुदा Speaker Y Kemchana मखाताना हाइखिबदा थौदो अदुदा चेनबा मियोसिंग पुलिसना थिजिनबगी थबक चथरिबा सिना अथुबा मतमदा बोम लंगसलंबा सिंग अदु फाबा ngamgani हाइबगी थाजब लै थौंग अदु कंडेम तवी बोम पोखाय हनखिबा अदुना हाइनिंग लिबा वफम असी करिनो हाइबा चबसाबा खंगदे माइकै अमतदगी डिमांड तौरखिबसु लैते हाइखे संगाई फेस्टिवल आइदना भारत की स्टेट सिंगदना पृथ्वी की स्टेट मैम लातना फॉरेन डेलीगेट मैम लातना सगी मणिपुर की संगाई फेस्टिवल सिगी आइदी मास पार्टिसिपेशन मा लाइबंगै मरकसिदा असुगुंबा बोंगुंबा सगी लंगजनदना पोकाय हलगा करी मेसेज पिनिंग बनो हाइबसी मसी आइना स्ट्रांगली आइना क्वेश्चन तौरी गसी मियोब खुनाइना शांति पामी ऑल ह्यूमन बीइंग्स पीस पामा मतमसिदा इवन दुर्गा पूजा की मतमदा बम्बुला थाबाबाव दिवाली दा बम्बुला थाबाव मदु सगी पब्लिक कयादगी सरकार दा मदु थिंबिउ हाइदना थिंगबा मतम यौरकांसिदा ngasi bom sida kari message piribno duga loinana masi terrorist ki ekni masi kana kana su oisno democracy ki kogi mandir oriba temple oriba sungba assembly sida bom langjan ba haibasi masi terrorist ki ekni masi terrorist ni once again I strongly condemn police na kanba kogi thijan hujum bagi thawak chathari aina khanbada athu matamda phagado mali Misi mina token ba yaba thokdoksing matungda amukhana thoktanaba security arrangement asi hena kangkhat haningi haina Assembly Employees Welfare Association gi maikei dagi phongdo rakle Bidangi conference tawna ba khoide atheng ba che thabuk sujai ba ko thabuk su khoi atheng ba thola ba ai se thola pagi sai khak tang yori ado bom ba khai suppose pokhai bom do staff ki employee thola pa da pang ga dori na ba ta seng na hai ba di nungsira ba isin naw sing du na tori ba si ai khoi da tori ba etek la kana da government da tori bra anu khoi da di suguma thongdok te thohaning de to bi ganu hai na ai mayang ma pham da samjam ni kari gi damakta akhoi gi employee sing sok pa yaba mong da bom da langjan bire ino hai ba si akhoi na कोई एसोसिएशन की मैं कई थमजनिंग जे आइदि कोई ऑफिस की मनुंग खतन न तबिदा मफान सो कोई की सिक्योरिटी की अकन मसेक्शन थ्रोंग कोई हनिंग में कोई फार्म जो फोंदोक चरी मतुंग ता कुदा सुगम थोदोक से अमोन थोकतनबा सरकारी मैं कई दगे सो होना बिरकनी हाइबगी कोई एसोसिएशन की मैं कई थमजरी Sangai Festival gi manguina security na mafam kayada hanadagi hena section thorang lokhatuna festival asida pamdaba thodok thoktanaba akanba mongda thabak paikalagle Bishnupur district police na su masing yamlaba district asigi commando madini funitoi subasam rifles ka punduna ngasi yupung manga makai dagi pung 3 makai fawba karang village da thiba humbagi thabak chatakre nupi yauna mioi chani hena amamamta oina verification chatakhe mi fami pundi yaukide Amarumda Imphal District Police na su ngasi ayuk machalema office mayadagi Mahabali area fawba combing operation chatakre nupi yauna punna mioi chahum hena verification chatakhe makata ba verification gi damal nupi 3 amadi nupa 13 porompat police station da sinakre Haukiba tangmari da waithau chiru da lohongpham amada sak sarubada mioi kaya ana ayek yaukiba adugi matangda food safety gi designated officer food safety and standard enforcement wing chief medical officer complex Imphal Isna Sinduna ngasi awareness program ama health services come additional food safety commissioner Lamphel da Pangtukre tharamadda health services ki director Dr. K Razo medical officer in charge Dr. Hemanta Yauna marilainaba official kyana sarugya ke Dr. Razo na miyam na chaba thakpa matamda luna nana chaba amadi section na yengsan mathau tai jingna ngai oiba posak yaurabadi manak nakpa PHC sub center natraga asasingda pau pibiu haike amu togre ado amu su thoroi hai ba ngamdi masi anytime thorpu yai maramdi khoi everywhere ngasai mai sing asi sab da thakpu da ising da una da karida phi da karida la da pukham da loina paktan leibani na aduna khoi na hantak test tawjaba si da saurakpa ma di kham ngame maramdi mai khar yaure hai ba khoi ising da Klebsiella pneumonia and a Cytobacter free amadi koi poxidana Staphylococcus aureus yaure the E. coli ga yaure je koi confirm tore make je koi sangsang ure kari masing ba ma thodom thok taraga di koi lamdabu koliba koi medical team haibadi khwadi na ko center amadi lerangoni primary health center bu orsu sub center bu orbasu adagi koi disosam bu orbasu adagi Quite lower level had a Asabu or Basu, Koi Yam Tuna Pau Pibiraga, Matam Pau Poner, Koi director level, food safety district level Baba, Koi Kanganaba Pau, Pibiraga, Koi activator Yam Tuna, Parks and a toting the control to Minasi, Masimtam Mayam Toyo.
National Highway Infrastructure Development Corporation Limited, Ministry of Road Transport and Highway, Government of Indiana, Corporate Social Responsibility gi makada unfolding lens of safety and health in highway of India haiba thimda Chandel da free health care camp ama pangthokre. Chandel gi Jafo Kaitel da Laiba Indoor Stadium da pangthokiba thoram aduda Chandel gi ADC Singlen Khomba National Highway Infrastructure Development Corporation Limited Imphal Branch ki Project Manager O Sarvanjit, Chief Medical Officer Chandel Dr. Sarthani Sarvam amadi Civil Society kaya gi luchingba singna sarukya ke. Tharonga mari lainana Chandel da Laiba Orphan Home Little Drops Life ta chana thaknaba polam sing yauna angang singi mahi masing tamnaba boy kolom sing su khusinake. Amadi General Medicine Pediatric amadi mit ki anaba singi oiba free da layang bagi thorom sa pangthoke. Ngasi gi satha gi ba thorom aduga mari lainana National Highway Infrastructure Development Corporation Limited Imphal Branch ki Project Manager O Sarvanjitna, Ministry of Road and Transport, Government of Indiana, Corporate Social Responsibility ki makhada Bharat ki oina tongan ba state singi district chama tara tare khangat pada Manipur ki oina Chandel district asi yaurak pane. Ministry ki instruction ki matung ina district asida lairiba miyoi sing masama ufana lainaba amadi kana laijadraba singda mating pangnaba khangalakpadagi ngasi ki program asi pangthokpani mamangda su Manipur ki highway singda maru oina Imphal Jiri lambi da gari thauriba driver singi oiba health camp sing su pangthokre sahi kudingi haiba program asi ministry ki instruction matung ina leptana pangthoknaba honagani hairi. Ministry of Road Transport na 117 district all India ki state khalak pai manung da khoi ki Manipur da su Chandel district si ta bani headquarter da ki pressure la pugi matung ina khoi mafum masida sida free health camp plus khoi ki orphan gi khoi ki some fooding khara khoi ki presentation ki program si panthok sabni NSI diesel na infrastructure ki road amadi sem bakhtana tana khoi na public ki khoi ki nidhi person sing da something khoi ki corporate social responsibility ki makhada kai gumba khajik tang mateng moida kana jabo phangjagadra haibagi pandom da panthok sabani. Sangai Festival ki sarukam oina mamang sahida gi sathaduna lakpa kunung festival sahi asida sauthok hanbaga loinana tang kulumdoi dagi kunmanga fawba luwang sangbam mataida the giving tree na sinduna pangthok lagani hairi. Manipur Press Club ta pangthok pau gi mifam amada Sangai Kunung Festival 2018 gi Festival Director Mangang Sana Mayang Lambamda handaki festival asida nokchuklom dagi changlakpa ithilna mangsilak labalam da masigi saksa yuthak sanaba isai amadi sinfam oina painaramba thabak sing na hongnana yokhatnaba miyamda uhanbaga loinana hawgolagliba naha singda takpi tambibagi thabak chathagani andro maring amadi kakjing gi oiba nat ki chanabi sing nimit humni asida miyamda uhangani masigi mathakta ariba matamgi polam utpaga loinana maming leiraba saisakpa saisakpi singna ariba isai sing hawgolagliba mirolda sinarambagi thoramsu pangthokani hairi. हायरगा जबो इसे खक्तंगी सुम उबा फिजेट कुम खरम उबदगी हेना कोइना क्या उदबसे हंदक्तगी हौरगा मखोइना करम हाइन तोरगा चाक सेमी चाक थुंगी इंजांग करम मखलगी इंजांग चाइ करम हाइन तोरगा मोय फी साइ करम मखलगी मोय खुसु खलाई सिजिनरमी असिना चिंग मोयगी थाइनदगी अहलमन हक्तगी चनरको मयाम सिंदुसु अखोइना हंदक्की फेस्टिवल सिदगी हौरगा उटपा ngakpa amasung mingon tahanba hausi haibase koi khanajare hairaga lokhutcharibusi ahamda numita androni ani suba numita sandang semba maringda lairiba kanglu sing chepena lokhutchare ando ahum suba numita kakchingni. Tourism Director W. Iboholna ngasi mahaki office chamber da Sangai Library koba website ama hangdukre. Director W. Iboholna Miyamna Sangai Festival yengba lakpa matamda yum da lairiba isada kanadraba aduga atopa mida kanagadaba lairik sing pubiraktuna Sangai Library da kushin nabiyo haina fongdorakle. Manipur Sangai Festival 2018 ma mari lelena ekona handok sariba koi Sangai Library asi koi mayamna Manipur da library ba Sangai Festival jibu yengba lakpiriba mayamna sijinaraba koi yum lairiba Canada haitare isadagi kanabu miri amadade anga amadi satra amadade yam kanabu gedaba adugu malari singi kubiraga koi Sangai Festival yengula kana donate tobiyu aduga darkar oiba koi needy people mayam dusu mateng pangbiyu haina koi tourism department mayam da appeal tawjani. Kangchup Chiru Khulgi Low Pari Tara Henba Lofam Singh Handak Low Panba Ngamdabana Kunja Singh Awaba Mayuknare Kangchup Chiru Khulgi Chairman D.R. Jacobna Low Lokpa Yadana Lady Balofam Singh Asigdamakta Marilay Naba Department Karitoba Yabage Amadi Awana Taraba Low Mapu Singh Damak Lenga Kimakedagi Mateng Pangbiu Haina Fongdurakle.
nong churaktabadagi khoi lo singumusi mi khoi se farmer ayamba oibanina huise lo loktre khoi chiru haina khangnaba mantri mandor hairagasu phangmangamdaba dugumba yam jardarba bijati ama oibanina yaragadi khoi kumsi se ikang thoklaba lo pari tramuk se maru marang phangduna leirabani masi hoi hik paliba BJP sarkar asina khoi kangchup chiru sibo mijing tabiu Bisnupur district manung chanba nachau khale kai dagi khundongbam doren kauba mi ama haukiba tang mapan dagi mayum dagi thokiba dagi ngasi fawba thiba khangdre haidi maku phangnana ba hona bada miyam amadi mari leina ba singna mateng pangbiu haina yumbirel khut club ki secretary laishram doren na phongdorakle leiriba ni sangstan khuding makki mafum dasu aina muka na haijari hairiba doren ji phangnana ba gidama hona bada magi langlang jin khangna ba gidama hona bada mayamna manipur government na amadi maigai khuding makna hairiba chou mateng pangbire haraga sri doren ji dang phangaga magi mung manung da sinabi khoi karigumba doren ji na sumaina tawdar mafum khangdana leikiba taraga di prajana thengna ga do awa basi khanbire haraga amadi yung imung manung gi awa basi khanbire haraga doren ji gi langlalan ji phangnana be gi dama khonna biyo haiduna yumbren khut club ki maigai dagi aini secretary ama ona asi laiba media gi isul nausin mafam dasu hanganjari Hauzik attend the break matang lokjari L Sweets and Savours ki ahaw atumna adong special occasion ki mathel ama ohenbiu nauna luhonggadoriba couple singi customized hazing pot ki package amadi wedding cakes phangbiragani L Sweets and Savours ke Sampa Junction near Kongafam office opposite Sisipur parking Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Chahi tarani par mapung phana iramdam asigi yumthong khuding leptana seba tawjarakli sangai teng yansinaba polam yaudana puthok chabani sangai teng aranba papokanda tawjade sangai teng puthok chariba teng na sakhini sizinabiyu sangai teng loinana ahanba oina iramdam asida khudol tamjari sangai privacy profiles Pinasia Coaching Center, the best and only trusted coaching center in Imphal. Pinasia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Pinasia singna amata ngaraba coaching center ni. Miyamna center sida thajaba thambi. Do Bold, W Square Bold, deodorant body spray. All day fresh fragrance. W Square, why wait? You choose not to choose. Become everything you can be. There's a spring in your step as you hop down the city. Living every nook, loving every corner. Break matungda me amutaram nokchari makata ba pauda Kolkata da ngarang school gi thak ta pangthoki ba Jonal Theatre Festa and Tomcho Higher Secondary School na gold lower cray Manipur Sangai Festival 2018 gi saruka mo oina lakleba November kuni thoida gi kunmanga fawba Manipur da ahan ba oina
Japan gi indigenous game sumo wrestling masana utkadori ba mafam Kumal Lampak Indoor Stadium gi akoibada amot akai sengdokpagi thorum ama Salai Holdings Private Limited Chagol Bantera Lokrakkum Lekaina sinduna pangthokre. Sumang Lilada Soibon Saba Haina Miyamna Khangnakiba Ice Pitambarna Laikidabada Manipur State Sumang Lila Council na ngasi Laikidabagi mafamda Sradanjali katkre. Laren Jamai Lekai de Leba Makimayum da Pangthokiba thorum aduda Council President Purnima Sileima Advisor Nabawarepa Advisor Tarpon Lifetime President P Gunachandra Sarmana Chingbana Sarukya K. Manipur Technical University gi ahanba sports meet ngasidagi tagel pataleba sai complex ta hokre nimit marini chupna sathagadaba sports meet hawdopagi thoram maduda University asigi Vice Chancellor L Tombi Government Polytechnic Imphal gi Principal RK Nandosu sarukya ke RK Nandona sports meet asina mairoi singda thaksi khasi lehenbaga loinana anoba inot ama pibangam lagani haike. Sport is a must. That is why in our the institute, all the school colleges having the big playground for the playing the students. From this school ground, the sports space, see many the talented sports person are come out. Especially Manipur is, we know already Manipur is a powerhouse of the sports. So from this the institute level also we should encourage, bring a very good name for the institutes. Thasi tang kunma thoidagi hogadariba Manipur Sangai Festival gi sarukam oina Kangla Pat ki awang thangba pat amadi Loktak Pat ta khoi choptuna nga phabagi changdamnaba ama pangthokadore hiram sigamari leinana ngarang Manipur Press Club ta pangthokiba pau gi mifam amada All Manipur Angling Association gi President A Sivdas na competition asi Kangla Pat ta November gi tang kulumdoi amadi Loktak Pat na November kunipan da pangthokani competition asi gi entry registration fee lupa lising ani oigani competition pangthokpa nimitta makong matang tarba singda sel gi manasu yenthokani Kangla Pat ta pangthokadoriba competition asi gi ahan manada lupa lising yangkai ani suba manada lupa lising kuntra ahum suba manada lupa lising kun amadi Loktak Pat ta pangthokadaba competition da ahan mana oina lupa lising kuntra ani suba mana oina lupa lising kun amadi ahum suba manada lupa lising tara oigani competition asida khoi chopa pamjaba mioi singna Sangai Festival gi saruk ama oina ahan boina pangthokadoriba competition asida saruk yabiu haike. Enjoy the privilege of angling at Kangla Oktarmot at the historical Kangla and the experience angling in the wilds of Loktak Lake on floating pundis and return with fond memories of Shanghai Festival 2018 Haiba Thimasini Akhoi Thamjari Tata Trust na more dagi angang sanaru yang kai khangat na banga sia yupung taret lom taba matamda more wat number taret laiba Eastern Science School gi ground da sanaru khan bagi trial camp ama pangthokre sahi taruk tagi tarom de fabagi manung da laiba sanaru yang kai khan na bagi camp aduda Tata Trust ki makada Devon Memorial Football Club Morena thodang logduna pangthokhibane football trial camp hogdopagi thorom da Maite Council more gi Vice President El Tomba Devon Memorial Football Club ki founder Sorok Haibam John amadi Football Academy ki coach S Romesh na maru eba music wena saruk yake. Delhi ki Indira Gandhi National Stadium da hujuk sathariba tarasuba International Women's Boxing Championship ki 60 kg weight Manipur ki international boxer Saritana Switzerland ki boxer Brugger Sandra Dainabu point marisino da maitiba piduna quarter final chankre. Thailand da lagliba tang kun manga dagi kuntaret fabo pangthogadoriba Asian Cup Jitkune Do Championship 2018 da India gi miyoi tarani thoi khangat pada Manipur dagi Arubam Tennishan maitei khalakle Arubam Tennishan hana world champion Asian champion amadi national gi thakta hana gold medal kaya lor khabasana roini mag uripok polem ne kai da leiba Arubam Bimol maitei amadi Arubam Ongbi ganita gi machanu pani hauji Heritage Convent School da class 8 tamliba mahiroini Voluntary blood donation awareness campaign come blood donation camp ama More police ki IB da pangthokre State blood cell amadi National Health Mission Manipur ge sponsor makada Department of Transfusion Medicine RIMS amasung blood bank and transfusion unit Thawal District Hospital Gorkha Samaj NMCM ISTC Tamil Sangam Maite Council More Ekodom amadi Technopol District Police na puna sinduna pangthokhiba thoram aduda More Police ki additional SP Robinson yauna atei police personnel Assam Rifles amadi civil society organization singilu chingba singna EPK Transfusion Medicine RIMS ki Dr. A Virendrana
voluntary blood donation asi yamna mathau tare blood donation movement hengatnaba Manipur sinba thongna makha tana blood donation movement asi chathakigani hairi donation movement ase khoina Manipur gi kachin koya yongnaba sigi khoigi pandam asigi choba khongthang amani khoigi Manipur se hojik phauba donation gi movement ase khoi yoba ngamdri khoigi target aduga masigi ngasigi pangtholiba si khoi masina choba impact ama piragani na aina khali aduga matung da su asuma kemasi khoi mathang adum sinnaba khoi kano plan tawjari Hojek maroi ba pau amu lengang na sakut thorangi thaba kaya paikali basi wan hingi ba me kaya da su phangan bi ba pamle amadi democracy ki laisang ni haina riba assembly da bom nang sinduna attack tathaba haibasi terrorist ki thawni haina speaker wai khemsan na phongdokre Ozi pawgi wana dia sibna pizza pawa tang solution jare niang tabiri basingam kahana khurum jare